Akasvani Imphal, Wahengbam Washington na pau pajari, ahanbada maroi ba pau. Manipur ngasi dharmagi chatnabiga loinena kwak tanbagi thoram pangthokli. Rashtrapati Draupadi Murmu gi laibak ahumgi khongchat ngasidagi hauragani. Inter-Parliamentary Union gi chamani pumapal suba Assembly ngasidagi Geneva da hauragani. Mifam asida Lok Sabha Adyaksha Om Birla na Bharat ki Sangsad ki mihut kangbu bulu singani amasung ICC Women T20 World Cup ki semi-final sangnabagi damak ngasi Bharat ka Australia ga lamba tawnagani. Manipur ngasi dharmagi satnabigi loinana kwak tanbagi thoram pangthokli. Mapungoiba thoram Utra Sanglen sana konung na sinduna ngasi nungtil pangthokani. Sana konungdagi wangkai angom laikai phawa khongchat amachat labatungda kwak tanbagi thoram pangthokani. Jagoi amadi nat ki oiba thoram singju pangthokli. Masigi matangda paudam ama. Rajya asida ningthau palingai haktaktagi chatnabi ama oina chahi khudingi leptana pangthoktuna lakliba kwak tanbagi thoram laining laisol galoinana pangthokli. Utra Sanglen sana konungna sinduna pangthokliba thoram asi mahausagum ayuki matamda lanching purel yauna sana konungi phamnaibasingna ningthau sana zawba khurumduna hogdokhi. Mapung oiba thoram ngasi nungthil wangkhai angom laikai community hall da pangthokani. Mafam aduda amaibi thogal jagoi sinu leiteng thogal tawba yauna pana marigi khausabana chingba thoram sing pangthokani. Tungda lanching purel na kwak taluraba matungda kwak kilanbaw ningthauda tamgani. Kwak sang manungda ira thauni tawba thengau chongba kwak sang mai thaba nungoi bi saren chanba yauna tongan ba laithau kaya tawgadoriba kwak tanbagi thoram asi lamdam asida tangdu leitaba amadi nungayai phaba puraknabagi wakhalonda rajya asida chatnabi ama oina pangthoktuna lakli. Akashbani Imphal pawgi damak Rajkumari Mangalsana. Thawbal Police Station gi manung chanba Thawbal Ningombam Singam Lairakta matai manau khatnaba khamluba mayambada manau nupana nongmaina kapada mayamba du laikhidre. Aikhoi gi Thawbal Paumi Soibam Binoina hai Thawdok aduda laikhidraba mioi adu Anandapurna Higher Secondary School da principal oibani. Thawdok adu ngarang numidang pung mapal minitara aduaida thokhibani. Asi bahakchang postmortem bidamak Jenims kimokta thamkre manau nupa aduna Thawbal Police na fare hairi. Swasta hi seva campaign gi saruk ama oina Akashbani Imphal gi Palace Compound leiba office complex ta lamtu sengbagi thoram ama ngasi ayuk pangthokre. Akashbani Imphal gi Manipuri gi general announcer lognabagi audition voice stage October 15 da pangthokani tawrambadu khudong cha da bakharadagi mathang numit October 13 yumsa kaisa numit oina pangthoklagani. Awang nongpo Bharat ki mafam kharada lakliba numitini asida mayai oirapa changda nongchugani hairi. India Met Department ki paw matung ina Manipur, Andaman Nicobar Third, Arunachal Pradesh, Assam, Meghalaya, Nagaland amasung Tripura ki mafam kayada akanba nongchugani. Karnataki kha thangba saru Kerala amasung Tamil Nadu gi mafam kayadasu lakliba numit mangani asida akanba nong churaba yai hairi. Tabi ba pawasi Akashbani Imphal dagini. Rashtrapati Draupadi Murmu gi laibak kahum Algeria, Mauritania amasung Malawi gi khongchat ngasidagi hauragani. Masi Bharat ki Rashtrapati amana Africa gi laibak kahum masida chatpa ahanba khongchatni. Bharat ki presidency ki matamda Africa Union bu G20 ki permanent member ama oihan khiba adugi sahi amagi matungda aitihasik oiraba Rashtrapati ki khongchat asi haugadabani. Sayola maronggi Rashtrapati ki khongchat asida mahakna laibak sing aduda laiba Bharat macha singa wari watai sanagani amasung laibak sing adugi lusingba singasu tongan bahiramda wari sanagani. Rashtrapati ki khongchat asigi ahobada ngasi Algeria da chatkani mafamduda mahakna laibak adugi Rashtrapati ga unagani amasung India Algeria Economic Forum amasung Sidi Abdallah Science and Technology Pole University da wangangani. Madugi tungda Rashtrapati na thasigi taratarukta Mauritania da chatkani mathang numitagi thasigi taramapal phawna mahakna Malawi da chatkani. Inter-Parliamentary Union IPU gi chamani phumapal suba Assembly ngasidagi Geneva da hauragani. Mifam asida Lok Sabha Adyaksha Om Birla na Bharat ki Sangsad ki mihut kambulu chingani. Thasigi tarateret phawba chathagadaba mifam aduda Sri Birla na tungda hena shanti leiba amasung sustainable oiba phibam leihannabagi damak science technology amasung innovation sijanaba haiba hiramda wangangani. Magna
यूनियन की गवर्निंग काउंसिल की मिफमदसु वांगांगनी अदुगा थासिगी तरामरीदा जेनेभादा लेबा भारत मचासिंगसु उनगनी मसिगी मथक्ता श्री बिरलाना लेबाक कयागी पार्लियामेंट सिंगी स्पीकर सिंगसु उनगनी भारत की मिहुत कांगबु अदुदा राज्य सभा की डेप्यूटी चेयरमैन हरिवंश सिंह सभा अनिमक की सेक्रेटरी जनरल सिंह अमसुंग अतै संसद सदस्य सिंह याउरी भारतना बांग्लादेश सरकार दा लेबाक अदुदा लेरिबा मिसिंग यामजदबा कांगबु अमसुंग मखोयगी इरात थौनी तौबम सिंह मरुइना हराव कुमाईगी मतमदा निंगथिना ngak सेंदुना असोय अंगम थोखनदनबा हाइख्रे सेरोल अमदा मपाल थौरम मंत्रालयना ढाका की तांती बाजारदा पूजागी मांटप अमदा एटेक तौखिबा अमसुंग साखियादा लेबा काली मंदिरदा हुरान चिंतिगी थौंग चथखिबा दुदा कन्न नुंगांगबा फोंदोखरे मंत्रालयना हाई असिगुम्बा एटेक सिंग चथरकपा असि लुजदबा अमदि कनानासु यानिंगलोइदबा थौंगनी हौखिबा नुमित खरनी असिदा लाइफम अमदि लाइसेंस सिंगदा असिगुम्बा थौंग सिंग चथरकपा भारतना उबा फंगली हाइनासु चेरोल अदुना पल्ली राष्ट्रपति द्रौपदी मुर्मू अमसुंग प्रधानमंत्री नरेंद्र मोदी नंगरांग दिल्ली की लाल किला मैदान तंपाक्थोंगपा दशहरा की थौरमदा सरुक याखी मखोइना अफबना फतबबु जोय तवी हाइबा उत्पा ओइना पांगथोकलिबा रावण कुंभकर्ण अमसुंग मेघनाथ की मूर्ति सिंह मई थाबगी थौरम अदु यंखी श्री धर्मिक लीला कमिटी ने सिंधुना पांगथोकिबा दशहरा की थौरम अदुदा मियोय लिसिंग कया तिनखी तोंगान तोंगान बलमदा कनेक्टिविटी हेंगत हन्नबगी PM गति शक्ति नेशनल मास्टर प्लान ngasi chahi ahum mapung phare tongan tongan sel thungi lamda multi model connectivity की infrastructure fagat hanabagi damak master plan asi lisingani kunma thoida hudokibani PM gati shakti na infrastructure project sing thorang tawduna paikhatnabagi damak kendra gi mantraloy ni phumari amasung rajya amasung union territory kuntra tarupu punna thabak tawhali केंद्र की कमर्स अमसुंग इंडस्ट्री मंत्री पीयूष गोयल ना हाई पीएम गति शक्ति ना भारत ना इंफ्रास्ट्रक्चर प्रोजेक्ट सिंह करम न सेम साधुना थबक पाइखतपगे हाइबदु उतली मांगना हाई तोंगान तोंगान मंत्रालय सिंह अमसुंग राज्य सिंहदगी खोंगलकपा डाटा सिंह पुनसिलकपा सिना सरकार ना थबक निंथिना पाइखतपदा मतेंग पांगबगा लोइनना अफब फॉल फंगबसुंग अम्मी RSS की मक्कोग डॉक्टर मोहन भगवत नहाइरी लेबाक असिदा लेइबा मिपुंग खुदिंगमकना मसागी इमुंग मनुंगदगी हौरगा फुरुप खुदिंगमका नुंगसी चानना लेमिनबा अमदि जात बिजात की खेनबा थमदना अमना अमगी अवा नुंगाइदा सरुक यामिनबगी तंगाई फदबा लई महाराष्ट्र की नागपुरदा RSS हौदोखिबा नुमित की पालन थौरंग मरी लेनना वांगांगबदा डॉक्टर भगवत नहाई महौसागी खलदा अकाइबा थोगलकलिबा असिदगी कन्नबा अखोइना थौरांग अहुम नोंगी इसिंग योक्सिनबगी हैनबी थंबा अमुक्तगी हेना सिजनबा यादबा मखलगी प्लास्टिक की पोलमसिंग सिजनदबा अमसुंग उवा थाजिनबगी थबक पाइखतकदबनी हौजिकी मतमदा खुनाय असिदा काइथरकलिबसि हौना लोनचतना चिंबा कया सिगी मतंगदा मागना हाई इमुंग मनुंग महिलोइसंग सिंग अमसुंग खुनाई की लुचिंबसिंगना मसागी अमदि खुनाई की ओइबा हौना लोनचत अमदि संस्कृतिबु ngak सेंदुना थमनबगी थौदांग लौगदबनी नुमित असगा मरी लेनना प्रधानमंत्री नरेंद्र मोदी ना नुंगाइबा फोंदोकली सोशल मीडिया दा थागत पॉल श्री मोदी ना संघ असिना ऐतिहासिक ओइरबा मोंगदा सही चामा मपुंग फारकपा सिदा मसिगी वॉलंटियर सिंगबु थागत फोंदोखी ICC Women T20 क्रिकेट वर्ल्ड कप की मैच अमदंगसी भारत का ऑस्ट्रेलिया का सानगनी मैच असी भारत की मतम नुमिदांग पुंग 8 मखाइदा सानगनी अतोपा मैच अमदा ngasi नोंथिल पुंग 3 मखाइदा इंग्लैंड का स्कॉटलैंड का सानगनी ngarang सानखिबा मैचता साउथ अफ्रीका ना बांग्लादेश बु विकेट 8 थोइखी अतोपा मैच अमदना न्यूजीलैंड ना श्रीलंका बु विकेट 9 थोइखी अरोइबदा मरोइबा पाउ अमुखना मणिपुर ngasi धर्म की चनबगी लोइनना क्वाक्तानबगी थौरम पांगथोकली राष्ट्रपति द्रौपदी मुर्मू की लेबाक अहुम की खोंगचत ngasi दगी हौरगनी इंटर पार्लियामेंटरी यूनियन की 94 सुबा असेंबली ngasi दगी जेनेवादा हौरगनी मिफम अदुदा लोकसभा अध्यक्ष ओम बिरलाना भारत की संसद की मिहुत कांगुलु चिंगनी अमसुंग ICC Women T20 वर्ल्ड कप की सेमीफाइनल संगनबगी दमक ngasi भारत का ऑस्ट्रेलिया का लंबा तौनगनी पाउलो जरे